अवाट मिनिस्टर हापसिनबगी थबक थिनथब याना लेरी लोक भवन खनगट हौरुरब मंडप अमुक सिदोखरी फेब्रुआरी 13 तरगनिथोई सुबा मणिपुर लेजिस्लेटिव असेंबली सस्पेंडेड एनिमेशन थमलगा था तरुक तरुक की तंग अनिथोना प्रेसिडेंट रूल चलाई रखिबगी सही अमा फागदब नुमित था असि तरगनिथोई इंग्लिश कुनग तरुक की मगोइदना था असि मरीदा प्रेसिडेंट रूल लाउथोखिबगा पंथदना युमनाम खेमचानबु चीफ मिनिस्टर ओइना वसक लौदुना लिंगलखिबा अनौब लैंगाकी वाटलिबा मिनिस्टर सिंह हापसिनबगी थबक थेंगथरब याना लेरी लैंगा लिंगलप नुमित तरागा निपानी सुरप था कुनगमथोइदा चीफ मिनिस्टर वाई खेमचाना दिल्ली इम्फाल थादोक्त्रिङै था कुनगी नुंथल पुंग मंगारोम तारकपदा लोक भवन लाक्तुना गवर्नर मिनिट कुल्लोम वरी सनखिबा मतम अदुदा लोक भवन की कैंपस अचौब मंडप अमा खनगटपा हौखिबनि मंडप खनगलपदगी लोक भवन चीफ मिनिस्टर सिंह याउना हाई कोर्ट ऑफ मणिपुर की चीफ जस्टिस स्टेट इन्फॉर्मेशन कमिश्नर सिंबगी फमसिंग पुननब मियोइसिंगबु वसक लौबगी थरम हेक हेक पांथुरकलिबा दरबार हॉलसु सेमजिन सजिनबगी थबक सथरकलिबना अनौब लैंगा असिगी अवाट मिनिस्टर सिंह हापसिनदुना वसक लौबगी थरम नौना खनगटखिबा मंडप असिदा पांथोक्लगनि हाइना मियामना खनखिबनि अदुबु मंडप असि मपुंग फाना खनगटप लोइद्रिङैदा सिटनान अमुक सिदोखरि थाउदोसगी मतांग थाजनिगोरिबा पावमना गवर्नर ए.के. बालागी मैकेदिगी प्रेसिडेंट रूल लेरिङैगी मनुंगदा मणिपुर मियामगी मथौताबा थबक थौरमसिंग पांथोकमिनखिबा मरुओइना ऑफिशियलसिंग अचौबा सकलेनमा चामिननबगीदमक मंडप असि खनबा हौखिबनि अदुगा करिगुम्बा लैंगाकी मैकेदिगिसु अवाट मिनिस्टर सिंह हापसिनदुना वसक लौबगी थौरम पांथोकलगनि हाइरबसु खनगटपा हौखिबा मंडप असिदा पुन्ना पांथोकनबा थौरांग तौखिबनि हाइरि अदुबु होइनि माइनि हाइदना मंडप असि पुरुप सिदोखिबना लोक भवन की मैकेदिगी पांथोकनबा थौरांग तौरम सकलेन अदुगी थौरमसु याइथोखिबा नत्रगा खरा थेंग थरकपदा नतना अवाट मिनिस्टर सिंह वसक लौदुना हापसिनबगी थौरमसु खरा थेंग थरब याना लेरि हाइरि अनौब मणिपुर लैंगा की अवाट मिनिस्टर सिंह हापसिनबगा मरी लेदना पावगी लिखुन मन हाइबदा था असि कुनगी नुंथुलदा चीफ मिनिस्टर गवर्नर ए.के. बालाग उनखिबा मतमदा वाटहौरिबा मिनिस्टर की फमसिंग हापसिनदुना मेंशननब एमएलए खरगी ममिंग मथासिंग फोंदोखि हाइरि अदुमैनमा गवर्नर की मैकेदिगी अवाट मिनिस्टर सिंह हापसिनबदा कना कनाबु मिनिस्टर ओइना वसक लौगदगी हाइबदु सेंटर की लुसिंगबसिंगना फाइनल ओइना लेबलकपना सुंगनी हाइब वाफम फोंदोरकपदगी मथंगी नुमित चीफ मिनिस्टर वाई खेमचान दिल्ली दमक इम्फाल थादोखिबनि हाइरि अमरम चीफ मिनिस्टर दिल्ली थुंगबगा पंथदना लैखिद्रब एमएलए बुंगजागिन बल्तेगी हक्सांग थमलमखिबा गुरुग्राम की मेदंता मेडिसिटी हॉस्पिटल सतुना लैखिद्रबगी मफमदा हाइकलेक तमदुनु इकाई उल्लबा नहन होम मिनिस्टर अमित शाह डिप्यूटी चीफ मिनिस्टर नेमसा खिबगेन लोसी दिखोग उनदुना वारी सनखिबनि होम मिनिस्टर की न्यू दिल्ली लेब युमदा मणिपुर की लुसिंग अहुमना उनखिबदा स्टेट लेंगाना ख्वाइदगी मरुओइना आईडीपी सिंगबु मसाकी मयुमदा हंजन हन्नबगी थबक मांगजिल थाना पैखनबा मदुद यूनियन लेंगा की मैकेदिगी पांगबियाबा मतेंग सिंग पांगनी हाइबगी थाजबा पिरखिबनि अदुबु होम मिनिस्टर उनदुना सनखिबा वारीदा निमित कुन्नी सुजिलगलबा मणिपुर अनौब लैंगा की अवाट मिनिस्टर सिंह हापसिनबगी वाफम यौरखिदि लोइदना था असि मरीदा वसक लौबदा यावखिबा डिप्यूटी चीफ मिनिस्टर अनी अमसुम मिनिस्टर अनीना पाइगदबा पोर्टफोलियो सिंगी मतांगसु वाफम अमता पलखिदबनि अदुमैनमक चीफ मिनिस्टर वाई खेमचान खक्तनतना बीजेपी न लुसिंगबा अनौब लैंगा सिबु सगतपा इंडिपेंडेंट एमएलए यावना बीजेपी एनपीपी अमसुम एनपीएफ की एमएलए खरा दिल्ली दा संगसिनख्रे हाइरि अदुबो ngarang numidang phawbadari wadhoriba minister gi phamsing asida kana kana bo hapsinduna sakthokhangadagi amasum chief minister digi horaga minister singna kari karamba portfolio sing paigadagi haibigi matangdadi official oiba report amata phangkhidri लोक भवन दसु अवाट मिनिस्टर सिंह हापसिननबा वसक लौबगी थरम करम नुमिता पांथोकदगी हाइबदु सबसाना खंगद्रि अदुबो चीफ मिनिस्टर दिल्ली दगी हलकलबा मतुंगदा सबसाबु वफम सिंगनि खंगमंगमलबा यारि लितान कुकी मिलिटेंट सिंह तंखुल सिंह मियोट मिनै सथरि हाइदुना एनएसआरसी दा वकटख्रि मणिपुर की सिंह मसुम तमगी मियावगी दमक मथौ ताब थबक सिंह लेप्तरा पांथोरकलिबा इंडिजिनस पीपल्स फोरम मणिपुर IPFM की मैकेदिगी था असगी तरेतगी हौरदुना कुकी मिलिटेंट सिंह उरखुल डिस्ट्रिक्ट की लितान सारैखोंगदा लैबा
mara laijadaba tangkhul nagasingda ka henba miyot minegi thawongsing chathari hairaduna makhoigi mathakta lokhatpham tokpa logi thabaksing lokhatpiu haiduna aiba sirol pisinkhri sirol asi forum asigi chief advisor asanka sir president p rohan amasum general secretary n ramtahung bena puna khuyek piduna ngarang new delhi gi INA gi GPO complex ta liba National Human Rights Commission NHRC gi chairperson da pisin khibin hari sirol asigi commission gi mekai digi so official oina receive tawre hari sirol asina hai tha asigi taret gi hauraduna koki militant sing na miyang gi hak sing khongoina duna fruit martial goeba violence ki thaudok sing thogalakli tha asigi nipan litan sarai khong da tangkhul naga amasum koki sing gi marakta fruit martial gi irang thokli hairiba numit asigi numijungba matungda Assam Rifles na saugatpa koki militant sing na nungthil pobop ta tangkhul sing gi yum kunga manga mai thadoki hainsu sar story security force na koki gi yum sing mai ngak se laga tangkhul naga gi yum sing ni ngak sen khidi hainsu maral sidi thawong asi hena lusila hanabagi dama koki militant sing na mongkot sepu sangkai amasum litan sarai khong sing wada central paramilitary force sing ga nakna leminari thawong su chathare hari panmaya abadi ngarang forum asina NHRC da pisin kiba wakat chirol duda koki militant sing na central force sing ga nakna leminaba yung kai mai thaba yauna violence ki thawong sing satakhibani haiba photo sing su loina khiyari Myanmar ki pusilakpa hameng kunga mari phari police control room na ngarang thokpa chirol amada thasi ki kulngani thu security force na Myanmar ki palel tamna DI tata MN02 B8290 da habba ka pusilakhiba ibex haina khangnaba Wild Mountain God kunga mari phari hari lamlakta leiba hameng makhalasi Kaksing district ki MD Kalim se kunthraga manga masum Thabal district ki Fundrai digi MD Sabar Khan se taraga mapan ko mi ani na purakibani hari pharaba Wild Mountain God Singh DI tata amadi makhoi ani do forest department ku sinakri makhoi na pusilakhiba sa makhalasi wildlife protection act ki makhada ngak senduna thamlakbiba hameng makhal ni hari India da awang nung poki miyam na mayoknariba racism gi thawong lakshinna ba anti racism law sema mathau tare bimo India da maru en awang nung poki miyam na mayoknariba racism gi thawong lakshinna ba anti racism law sema mathau tarakli haina Manipur gi Lok Sabha gi Congress MP Dr Angomsa Bimol khoizamna phongdokri tha asigi kunda South Delhi gi Malbiya Nagar gi flat amada Arunachal Pradesh gi nupi ahumda makhoi gi furup ka mari leinaba taba noi tapu wahi sijinaduna nganglakhi haibigi wathok ka mari leina ngara numidang New Delhi da leiba AICC gi office ta pangtok pa pawgi mifamda MP na wapam asi phongdokhibani thawong adu akan mamong ni yaningdaba phongdokpaga loinana MP na makhatan hai awang nung poki miyam na asiguma thawong sa tharakwa si thawdo ama ani gi wanathri mamang na kya ma thokre khudam moina nido taniya gi wathok lekri handaki thawdo asigi matang na Delhi police na case ma lokhatle dubu senaba singi mathakta matik chaba serak piduna asiguma thawdo asi amuhana thoktana ba paramo ohel hawa sangheki MP na makhatana hai asiguma miyo magi furup saksugi mawong matawda eteksa thabigi thawdo kaya tholaklabasu ayama matamda miyo amakhaki asoiba gom puthokli adubo asiguma thong tholakliba si asauba structural problem amagi mami taribani thawong asi education gi curriculum nu singbada awang no poklamdambu inthok tuna thamba amasum yahondabadagi su tholakpana ki South Africa da Mahatma Gandhi bu train tunghan khidabigi puwari lekhi loidna hauji Australia Europe amadi America da Indian singda nakhoi gi ensang manam nammi haiduna asan yumda lehendabigi wathok phaw tholakpadagi leiba asibu racial assault mayuk nariba leba amani haiki asigumba racism gi saitheng nang liba leba amadi masigi thawong asi aikhogi irakta lehaloidabani haibigi wokal senpam thokpani maram asina India da maru oin awang nung pokki miyam na makhoida racism gi thawong kya tattana sathabiba mayuk nari haibisi puna wakal tamina baga loinana thawong sing asi thengna ba tangai fadeki Delhi police ki oina racism mayuk nana ba akana ba unit fawa
ꯍꯥꯡꯗꯣꯛꯂꯤꯕꯅꯤ ꯑꯁꯤꯒꯨꯝꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯑꯇꯩ ꯑꯋꯥꯡ ꯅꯣꯡꯄꯣꯛꯇꯒꯤ ꯃꯍꯩ ꯇꯝꯕ ꯑꯃꯗꯤ ꯊꯕꯛꯀꯤꯗꯃꯛ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯂꯩꯔꯤꯕ ꯁꯤꯇꯤꯁꯤꯡꯗꯁꯨ ꯄꯥꯏꯈꯠꯄ ꯃꯔꯨ ꯑꯣꯏꯔꯤ ꯂꯣꯏꯅꯅ ꯑꯦꯟꯇꯤ ꯔꯦꯁꯤꯖꯝ ꯂꯣꯅꯆꯤꯡꯕ ꯁꯦꯝꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯈꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕꯗꯤ ꯂꯩꯉꯥꯛꯅꯁꯨ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯂꯝꯗꯝꯁꯤꯡꯒꯤ ꯄꯨꯋꯥꯔꯤ ꯌꯥꯎꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯅ ꯅꯤꯡꯊꯤꯅ ꯈꯪꯍꯟꯕ ꯃꯊꯧ ꯇꯥꯏ ꯑꯁꯤꯒꯨꯝꯕ ꯏꯁꯨꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯈꯟꯅꯅꯕꯁꯨ ꯋꯥꯐꯝ ꯄꯨꯈꯠꯂꯒꯅꯤ ꯍꯥꯏꯅꯁꯨ ꯑꯦꯝꯄꯤ ꯗꯣꯛꯇꯔ ꯑꯉꯣꯝꯆꯕꯤ ꯃꯣꯠꯂꯀꯣꯏꯖꯝꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤ ꯀꯣꯀꯤ ꯇꯤꯑꯣꯔꯤꯁꯤꯡꯅ ꯃꯩ ꯊꯥꯔꯝꯕꯗ ꯅꯠꯇꯅ ꯃꯤ ꯐꯥꯖꯤꯟꯈꯤ ꯅꯣꯡꯃꯩꯁꯨ ꯀꯥꯞꯁꯤꯜꯂꯛꯈꯤ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤ ꯁꯤꯅꯥ ꯀꯩꯊꯦꯜ ꯈꯨꯜꯗ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯌꯨꯝ ꯃꯩ ꯊꯥꯕ ꯅꯣꯡꯃꯩ ꯀꯥꯞꯄ ꯑꯃꯁꯨꯡ ꯃꯤ ꯐꯥꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄꯗ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯒꯚꯔꯟꯃꯦꯟꯠꯅ ꯃꯤꯆꯝ ꯈꯨꯟꯖꯥꯁꯤꯡꯕꯨ ꯉꯥꯛ ꯁꯦꯟꯅꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯈꯨꯗꯛꯇ ꯊꯕꯛ ꯂꯧꯈꯠꯂꯨ ꯍꯥꯏꯅ ꯁꯤꯅꯥ ꯀꯩꯊꯦꯜ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯅ ꯇꯥꯛꯁꯤꯜꯂꯛꯂꯤ ꯄꯥꯎ ꯑꯃꯗꯅ ꯁꯤꯅꯥ ꯀꯩꯊꯦꯜ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯒꯤ ꯆꯤꯌꯔꯃꯦꯟ ꯔꯨꯡꯁꯨꯡ ꯎꯂꯤꯁꯤꯁꯅ ꯐꯣꯡꯗꯣꯛꯄꯗ ꯉꯔꯥꯡ ꯅꯨꯃꯤꯠ ꯌꯨꯡꯕ ꯑꯗꯨꯋꯥꯏꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤꯒꯤ ꯀꯥꯡꯕꯨ ꯑꯃ ꯂꯥꯛꯂꯒ ꯈꯨꯟꯖꯥ ꯑꯁꯦꯡ ꯑꯋꯣꯡꯁꯤꯕꯨ ꯃꯇꯝ ꯈꯔ ꯐꯥꯖꯤꯜꯂꯒ ꯊꯝꯈꯤ ꯑꯗꯨꯒ ꯀꯤꯡꯁꯟ ꯃꯨꯏꯕꯥ ꯀꯧꯕ ꯑꯃꯕꯨꯅ ꯂꯧꯕꯨꯛꯇ ꯆꯠꯄꯒꯤ ꯂꯝꯕꯤꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤ ꯔꯣꯡꯁꯨꯡꯅ ꯍꯥꯏ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯑꯅꯛꯄꯗ ꯂꯩꯕ ꯀꯨꯀꯤ ꯈꯨꯜ ꯑꯃꯗꯒꯤ ꯃꯤ ꯈꯔ ꯂꯥꯛꯂꯒ ꯁꯤꯅꯥ ꯀꯩꯊꯦꯜꯒꯤ ꯎꯃꯪꯒꯤ ꯁꯔꯨꯛ ꯑꯃ ꯃꯩ ꯊꯥꯔꯝꯕꯒꯤ ꯄꯥꯛꯇꯛꯅꯅ ꯃꯩ ꯆꯠꯂꯛꯈꯤ ꯃꯩ ꯆꯠꯂꯛꯄ ꯑꯗꯨ ꯑꯇꯩ ꯎꯃꯪꯒꯤ ꯁꯔꯨꯛꯁꯤꯡ ꯌꯥꯎꯁꯤꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯅꯔꯕꯁꯨ ꯂꯥꯜꯍꯧꯕꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯀꯤꯕꯗꯒꯤ ꯃꯩ ꯃꯨꯊꯠꯄ ꯆꯪꯕ ꯉꯝꯂꯛꯈꯤꯗꯦ ꯍꯟꯗꯛ ꯂꯤꯇꯥꯟ ꯈꯨꯜꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯔꯤ ꯊꯣꯛꯂꯒꯗꯒꯦ ꯍꯥꯏꯅ ꯈꯨꯟꯖꯥꯁꯤꯡꯅ ꯌꯥꯝꯅ ꯀꯤꯅ ꯂꯩꯅꯔꯤ ꯃꯅꯤꯄꯨꯔ ꯔꯥꯏꯐꯜꯁꯀꯤ ꯄꯥꯔꯁꯣꯅꯦꯜ ꯈꯔ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯕꯁꯨ ꯄꯨꯂꯤꯁ ꯑꯥꯎꯠꯄꯣꯁꯇ ꯂꯩꯔꯝꯕ ꯁ꯭ꯇꯥꯐꯁꯤꯡꯗ HSLC ꯑꯦꯛꯖꯥꯝ ꯁꯦꯟꯇꯔꯗ ꯃꯊꯧ ꯇꯧꯈꯤꯕꯅ ꯂꯩꯈꯤꯗ꯭ꯔꯤ ꯃꯔꯛꯁꯤꯗ ꯁꯤꯅꯥ ꯀꯩꯊꯦꯜ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯅ ꯄ꯭ꯔꯦꯁ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯗ ꯉꯔꯥꯡ ꯅꯨꯃꯤꯠ ꯌꯨꯡꯕ ꯄꯨꯡ 12:30 ꯇꯥꯕ ꯃꯇꯝꯗ ꯈꯨꯜ ꯑꯁꯤꯅ ꯀꯣꯟꯕ ꯃꯐꯝꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯃꯅꯤ ꯑꯉꯧꯕ ꯃꯆꯨꯒꯤ ꯕꯣꯂꯦꯔꯣ ꯒꯥꯔꯤ ꯑꯃꯗ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯆꯠꯊꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯦꯄ꯭ꯔꯦꯟꯗ ꯀꯨꯀꯤ ꯈꯨꯜ ꯑꯃ ꯑꯣꯏꯔꯤꯕ ꯂꯥꯐꯛ ꯈꯨꯜ ꯇꯝꯅ ꯂꯥꯛꯈꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯁꯤꯅꯥ ꯀꯩꯊꯦꯜ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯅꯨꯡ ꯆꯟꯕ ꯂꯨꯡꯇꯔ ꯍꯤꯜ ꯔꯦꯟꯖꯀꯤ ꯁꯔꯨꯛ ꯈꯔ ꯃꯩ ꯊꯥꯔꯝꯕꯅꯤ ꯍꯥꯏꯔꯤ ꯂꯨꯡꯇꯔ ꯍꯤꯜ ꯔꯦꯟꯖꯇ ꯃꯩ ꯊꯥꯔꯝꯂꯤꯕ ꯑꯁꯤ ꯂꯅꯥꯏꯒꯤ ꯑꯣꯏꯕ ꯊꯕꯛ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯥꯟꯅ ꯊꯧꯔꯥꯡ ꯇꯧꯔꯕ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯑꯃꯅꯤ ꯃꯩ ꯊꯥꯔꯝꯂꯤꯕ ꯑꯗꯨ ꯑꯇꯝꯅꯅ ꯆꯤꯡꯅꯕ ꯄꯣꯛꯍꯟꯅꯅꯕ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯈꯣꯏꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯈꯨꯗꯣꯡꯆꯥꯅꯕ ꯇꯧꯕꯅꯤ ꯍꯥꯏꯔꯤ ꯁꯤꯅꯥ ꯀꯩꯊꯦꯜꯗꯒꯤ ꯂꯧꯃꯤ ꯑꯁꯦꯡ ꯑꯋꯣꯡꯁꯤ ꯀꯧꯕ ꯈꯨꯟꯖꯥ ꯑꯃ ꯂꯧꯕꯨꯛꯇ ꯆꯠꯄꯗ ꯁꯤꯅꯥ ꯀꯩꯊꯦꯜꯒꯤ ꯇꯦꯔꯤꯇꯣꯔꯤ ꯃꯅꯨꯡꯗ ꯂꯩꯕ ꯂꯨꯡꯇꯔ ꯆꯤꯡꯈꯣꯡꯗꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯒ꯭ꯔꯨꯞ ꯑꯃꯅ ꯐꯥꯗꯨꯅ ꯄꯨꯈꯤ ꯃꯍꯥꯛ ꯅꯝꯐꯨꯗ ꯖꯪꯒꯜꯗ ꯄꯨꯁꯤꯜꯂꯒ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯗꯨꯅ ꯋꯥꯍꯪ ꯄꯣꯍꯪ ꯇꯧꯔꯛꯈꯤ ꯑꯃꯁꯨꯡ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯀꯤꯍꯜꯂꯛꯈꯤ ꯍꯥꯏꯔꯤ ꯃꯔꯛꯁꯤꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯂꯦꯞꯅꯕ ꯍꯥꯏꯕꯗ ꯂꯦꯞꯄꯨ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯀꯤꯡꯁꯟ ꯃꯨꯏꯕꯥ ꯀꯧꯕ ꯃꯤ ꯑꯃꯗ ꯅꯣꯡꯃꯩꯅ ꯀꯥꯞꯂꯛꯈꯤ ꯃꯈꯣꯏꯗꯒꯤ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯩ ꯍꯥꯏꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯂꯛꯄ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯊꯣꯛꯂꯒꯗꯒꯦ ꯍꯥꯏꯕ ꯇꯝꯕ ꯉꯝꯗ꯭ꯔꯤ ꯑꯃꯁꯨꯡ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯑꯀꯤ ꯇꯨꯖꯨꯡꯕ ꯄꯣꯛꯅꯔꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯃꯈꯥ ꯆꯠꯊꯔꯛꯇꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯆꯞ ꯆꯥꯕ ꯊꯕꯛ ꯂꯧꯈꯠꯂꯨ ꯊꯧꯗꯣꯛ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯊꯤꯖꯤꯟꯕꯒ ꯂꯣꯏꯅꯅ ꯏꯔꯥꯡ ꯑꯁꯤ ꯆꯥꯎꯊꯣꯛꯇꯅꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯕꯜꯇꯦꯒꯤ ꯍꯛꯆꯥꯡ ꯆꯨꯔꯆꯥꯟꯄꯨꯔ ꯌꯧꯔꯛꯈ꯭ꯔꯤ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜꯗ ꯊꯥꯂꯣꯟ ꯑꯦꯐꯁꯤꯒꯤ MLA ꯁꯛꯅꯥꯏꯔꯕ ꯖꯧꯃꯤ ꯂꯨꯆꯤꯡꯕ ꯕꯨꯡꯖꯥꯒꯤꯟ ꯕꯜꯇꯦꯅ ꯊꯥ ꯑꯁꯤꯒꯤ 22ꯗ ꯒꯨꯔꯨꯒ꯭ꯔꯥꯝꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈꯤꯗꯕꯁꯤꯅ ꯑꯁꯥꯎꯕ ꯑꯃꯁꯨꯡ ꯄꯦꯟꯅꯕ ꯄꯣꯛꯍꯜꯂꯤ ꯀꯨꯀꯤ ꯑꯃꯁꯨꯡ ꯃꯩꯇꯩ ꯑꯅꯤꯒꯤ ꯃꯔꯛꯇ ꯏꯪ 2019ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯄ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡꯒꯤ ꯅꯤꯅꯤ ꯆꯟꯕ ꯅꯨꯃꯤꯠ ꯃꯦ 4ꯗ ꯏꯝꯐꯥꯜꯗ ꯕꯨꯡꯖꯥꯒꯤꯟ ꯕꯜꯇꯦꯗ ꯃꯣꯐ ꯑꯦꯇꯦꯛ ꯆꯠꯊꯈꯤ ꯑꯃꯁꯨꯡ ꯊꯧꯗꯣꯛ ꯑꯗꯨꯗ ꯕꯜꯇꯦ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯣꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯗ꯭ꯔꯥꯏꯚꯔꯅ ꯂꯩꯈꯤꯗꯦ ꯃꯍꯥꯛꯅ ꯂꯩꯈꯤꯗꯕ ꯑꯁꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯔꯦꯁꯤꯗꯦꯟꯠ ꯀꯌꯥꯅ ꯄꯣꯂꯤꯇꯤꯀꯦꯜ ꯇ꯭ꯔꯦꯖꯦꯗꯤꯅꯤ ꯍꯥꯏꯔꯤ ꯑꯃꯁꯨꯡ ꯀꯥꯡꯂꯨꯞ ꯑꯁꯤꯕꯨ ꯍꯤꯁꯇꯣꯔꯤꯀꯦꯜꯂꯤ ꯑꯦꯛꯁꯄ꯭ꯂꯣꯏꯠ ꯇꯧꯕꯁꯤꯡ ꯃꯔꯥꯜ ꯁꯤꯔꯤ ꯉꯔꯥꯡ ꯑꯃꯁꯨꯡ ꯅꯍꯥꯟꯒꯤ ꯂꯣꯟꯅꯕ ꯑꯍꯤꯡ ꯄꯨꯡ 1:25 ꯇꯥꯕꯗ ꯅꯍꯥ ꯂꯤꯁꯤꯡ ꯀꯌꯥꯅ ꯃꯤꯖꯣꯔꯥꯝ ꯃꯅꯤꯄꯨꯔ ꯕꯣꯔꯗꯔꯗ ꯕꯜꯇꯦꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯣꯛꯅꯕ ꯉꯥꯏꯅꯈꯤ ꯍꯛꯆꯥꯡ ꯑꯗꯨ ꯑꯥꯏꯖꯣꯜꯒꯤ ꯂꯦꯡꯄꯨꯏ ꯏꯌꯥꯔꯄꯣꯔꯠꯇꯒꯤ ꯄꯨꯔꯛꯈꯤꯕꯅꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯅ ꯂꯥꯛꯄ ꯑꯌꯦꯡꯕ ꯃꯔꯛꯇ ꯉꯥꯏꯅꯈꯤ ꯕꯨꯡꯖꯥꯒꯤꯟ ꯕꯜꯇꯦ ꯑꯁꯤ ꯈꯨꯟꯅꯥꯏꯒꯤ ꯈꯦꯠꯅꯕ ꯊꯝꯗꯅꯕ ꯄꯨꯝꯅꯃꯛꯀꯤ ꯌꯥꯏꯐꯅꯕ ꯂꯦꯞꯇꯨꯅ ꯂꯥꯛꯈꯤꯕ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯅ ꯂꯧꯅꯔꯤ ꯊꯥꯂꯣꯟꯒꯤ ꯁꯕ ꯗꯤꯚꯤꯖꯅꯦꯜ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯒꯥꯎꯛꯁꯨꯋꯥꯅ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯈꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯗꯤꯜꯂꯤꯗ ꯂꯥꯛꯇꯨꯅ ꯃꯄꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯌꯨꯝꯗ ꯄꯨꯅꯕ ꯆꯥꯔꯇꯔ ꯐ꯭ꯂꯥꯏꯠ ꯑꯃ ꯊꯧꯔꯥꯡ ꯇꯧꯔꯛꯈꯤ ꯑꯗꯨꯕꯨ ꯃꯤꯌꯥꯝꯅ ꯃꯄꯨꯡ ꯐꯥꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯌꯥꯅꯕ ꯀꯃꯔꯁꯤꯌꯦꯜ ꯐ꯭ꯂꯥꯏꯠꯇ ꯄꯨꯅꯕ ꯏꯃꯨꯡ ꯃꯅꯨꯡꯅ ꯍꯥꯏꯖꯈꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯅ ꯑꯐꯕ ꯏꯄꯥ ꯑꯃ ꯄꯤꯕꯤꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯏꯁꯣꯔꯗ ꯄꯨꯈ꯭ꯔꯦ
ꯏꯁꯣꯔꯒꯤ ꯃꯈꯥ ꯂꯣꯏꯅ ꯄꯣꯜꯂꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯋꯥꯈꯤꯕꯁꯤꯡ ꯑꯗꯨ ꯂꯦꯝꯅ ꯃꯥꯡꯍꯜꯂꯣꯏꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯕꯜꯇꯦꯒꯤ ꯍꯛꯆꯥꯡ ꯄꯨꯔꯛꯈꯤꯕ NEC ꯂꯝꯕꯤ ꯑꯗꯨꯗ ꯈꯨꯟꯖꯥꯁꯤꯡ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯁꯨꯡ ꯌꯨꯠ ꯀ꯭ꯂꯕꯁꯤꯡꯅ ꯃꯐꯝ ꯀꯌꯥꯗ ꯍꯩꯀꯠꯂꯒ ꯇꯝꯈꯤ꯫ ꯊꯥꯂꯣꯟꯗ ꯃꯤ ꯂꯤꯁꯤꯡ ꯀꯌꯥꯅ ꯈꯨꯜꯒꯤ ꯁꯤꯞꯀꯤ ꯃꯌꯨꯝꯗ ꯄꯨꯟꯗꯨꯅ ꯕꯤꯗꯥꯏ ꯄꯤꯈꯤ꯫ ꯍꯛꯆꯥꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯄꯣꯛꯅꯐꯝ ꯈꯨꯜ ꯃꯨꯋꯥꯜ ꯅꯨꯋꯥꯝ ꯊꯨꯡꯂꯛꯈꯤ ꯑꯃꯁꯨꯡ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯅ꯭ꯌꯨ ꯂꯝꯀꯥꯒꯤ ꯗꯣꯔꯀꯥꯁ ꯕꯦꯡꯗ ꯂꯩꯕ ꯌꯨꯝꯗ ꯌꯧꯈ꯭ꯔꯤ꯫ ꯃꯐꯝ ꯑꯗꯨꯗ ꯖꯧꯃꯤ ꯀꯥꯎꯟꯁꯤꯜꯒꯤ ꯆꯤꯌꯔꯃꯦꯟ ꯕꯨꯝꯁꯨꯋꯥꯟ ꯅꯧꯂꯥꯛ ꯌꯥꯎꯅ ꯃꯤ ꯂꯤꯁꯤꯡ ꯀꯌꯥꯅ ꯑꯔꯣꯏꯕ ꯕꯤꯗꯥꯏ ꯄꯤꯈꯤ꯫ ꯅꯧꯂꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯖꯧꯃꯤꯁꯤꯡꯗ ꯐꯤꯖꯤꯀꯦꯜ ꯅꯠꯇ꯭ꯔꯒꯅ ꯐꯦꯇꯦꯜ ꯑꯣꯏꯅ ꯑꯁꯣꯏ ꯑꯄꯟ ꯅꯪꯍꯟꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗꯨꯅ ꯇꯣꯛꯂꯣꯏ ꯍꯥꯏꯗꯦꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯔꯤ꯫ ꯄꯥꯀꯤꯁꯇꯥꯟꯗ ꯀꯥꯞꯅꯕꯗ ꯇꯦꯔꯣꯔꯤꯁ ꯃꯔꯤ ꯁꯤꯈ꯭ꯔꯤ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯋꯥꯡ ꯅꯣꯡꯆꯨꯞ ꯊꯪꯕ ꯁꯔꯨꯛ ꯈꯤꯕꯔ ꯄꯈꯇꯨꯟꯈ꯭ꯋꯥ ꯄ꯭ꯔꯣꯚꯤꯟꯁꯇ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯇꯦꯔꯣꯔꯤꯁ ꯃꯔꯤ ꯁꯤꯈ꯭ꯔꯦ ꯑꯃꯁꯨꯡ ꯂꯥꯟꯃꯤ 3 ꯁꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯁꯣꯔꯁꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯗꯦꯔꯥ ꯏꯁꯃꯥꯏꯜ ꯈꯥꯟ ꯗꯤꯁꯇ꯭ꯔꯤꯛꯇ ꯑꯌꯨꯛ ꯂꯣꯀꯦꯜ ꯇꯥꯏꯝ ꯄꯨꯡ 10:10 GMT ꯔꯣꯝ ꯇꯥꯕꯗ ꯊꯣꯛꯈꯤ ꯍꯥꯏꯅ ꯃꯁꯛ ꯇꯥꯛꯊꯣꯛꯇꯕ ꯁꯣꯔꯁꯁꯤꯡꯅ ꯍꯥꯏꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯂꯕ ꯃꯇꯨꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒ ꯀꯥꯞꯅꯈꯤ ꯍꯥꯏꯅ ꯁꯣꯔꯁꯁꯤꯡꯅꯁꯨ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯤꯅꯤꯠ 10ꯗꯒꯤ 15 ꯔꯣꯝ ꯐꯥꯎꯕ ꯀꯥꯞꯅꯈꯤ ꯃꯇꯨꯡꯗ ꯁꯔꯆ ꯑꯣꯄꯔꯦꯁꯟ ꯑꯃꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯍꯛꯆꯥꯡ ꯃꯔꯤ ꯐꯪꯈꯤ ꯑꯃꯁꯨꯡ ꯃꯣꯇꯣꯔꯁꯥꯏꯀꯜ 9 ꯐꯥꯖꯤꯟꯈꯤ ꯍꯥꯏꯅ ꯁꯣꯔꯁꯁꯤꯡꯅ ꯑꯗꯨꯅ ꯍꯥꯏꯈꯤ꯫ ꯃꯔꯛ ꯑꯁꯤꯗ ꯈꯤꯕꯔ ꯄꯈꯇꯨꯟꯈ꯭ꯋꯥ ꯄ꯭ꯔꯣꯚꯤꯟꯁꯇ ꯄꯦꯔꯥꯃꯤꯂꯤꯇꯔꯤꯒꯤ ꯂꯥꯟꯕꯟ ꯑꯃꯗ ꯀꯣꯞꯇꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯃꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜ 3 ꯁꯤꯈ꯭ꯔꯦ ꯑꯃꯁꯨꯡ ꯑꯇꯩ 2 ꯁꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯦꯇꯦꯛ ꯑꯗꯨ ꯀꯔꯛ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯐ꯭ꯔꯟꯇꯤꯌꯔ ꯀꯟꯁꯇꯦꯕꯨꯂꯔꯤ ꯐꯣꯔꯠ ꯑꯃꯗ ꯑꯌꯨꯛ ꯂꯣꯀꯦꯜ ꯇꯥꯏꯝ ꯄꯨꯡ 7:50 0450 GMT ꯔꯣꯝ ꯇꯥꯕꯗ ꯊꯣꯛꯈꯤ ꯍꯥꯏꯅ ꯃꯁꯛ ꯇꯥꯛꯊꯣꯛꯇꯕ ꯁꯣꯔꯁꯁꯤꯡꯅꯁꯨ ꯍꯥꯏꯈꯤ꯫ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯍꯥꯏꯈꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯅꯥꯛ ꯅꯛꯄ ꯆꯤꯡꯗꯣꯟꯁꯤꯡꯗꯒꯤ ꯁ꯭ꯀ꯭ꯋꯥꯔꯀꯣꯞꯇꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯕꯗꯒꯤ ꯑꯦꯇꯦꯀꯔꯁꯤꯡ ꯑꯃꯁꯨꯡ ꯂꯥꯟꯕꯟ ꯑꯗꯨꯗ ꯇꯥꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯒꯤ ꯃꯔꯛꯇ ꯀꯥꯞꯅꯈꯤ꯫ ꯑꯦꯇꯦꯛ ꯑꯗꯨꯗ ꯂꯥꯟꯃꯤ 5 ꯁꯣꯛꯈꯤ ꯑꯃꯁꯨꯡ ꯃꯇꯨꯡ ꯇꯥꯔꯛꯄ ꯊꯧꯗꯣꯛ ꯑꯃꯗ ꯑꯁꯣꯛꯄ ꯄꯔꯁꯣꯅꯦꯜꯁꯤꯡ ꯍꯣꯁꯄꯤꯇꯥꯜ ꯄꯨꯈꯠꯄ ꯑꯦꯝꯕꯨꯂꯦꯟꯁꯁꯤꯡꯗ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕꯗ ꯃꯈꯣꯏꯒꯤ ꯃꯔꯛꯇ 3 ꯁꯤꯈꯤ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅꯁꯨ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯦꯇꯦꯀꯔꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯃꯈꯣꯏꯕꯨ ꯂꯥꯟꯐꯥ ꯃꯐꯝ ꯑꯗꯨꯗ ꯑꯣꯄꯔꯦꯁꯟ ꯑꯃ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯄꯜꯂꯤ꯫ ꯇꯦꯟꯊꯅ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ꯫